Mama macha ani ngasi nongna positive oibadagi Manipur COVID-19 gi active case taret sure. Green zone oiramba Manipur ngasidi mapal panduna leiramba miyoi sing mathang Manipur da changlakpadagi makhoi gi marakta COVID-19 laichat loinarakpa yaubadagi sahi hompu mari surabi nupi amadi mahaki sahi kulumdoi surabi machanupi amaga COVID-19 positive oirakpadagi ngasi fawda Manipur da COVID-19 na positive oiraba miyoi mapan sure. Masigi manungda active case na taret sure. Ngasi nauna positive oiraba mama macha asi Kamjong district ki Pungyar sub division gi manung chana laiba Khongjal village dagini. Mama macha asi Imphal West ki Mantri Pukri da laiba IIT Government Quarantine Center da May 13 tagi quarantine tawduna lairakhibani. Makhoi ani gi throat swab sample tang 13 ta lauraba matungda ngarang rims ta test tawba matamda positive oire haina khanglakhibani. Mama macha asi hojik rims ki COVID-19 ki isolation ward ta ngasi dagi hongna thamduna layeng bagi thabak chathaba hore haina. Manipur Sarkar gi Health Department ki additional director amadi spokesperson oiriba Dr. Khoirom Sasikumar Mangangna press ta thokpa cherol amana hairi. Positive oiraba mama macha asigi travel history gi matung inna sahi hompu mari suraba mama asigi mit layeng nabagi hokiba February thada Delhi da thungduna AIMS hospital da April 9 da layeng ba hoki. Masigi matungda megi tang taraga marigi nungchil pung anida bus passenger kunga loinana Delhi gi Sabdar Zangdagi vehicle number UP 3180 1856 ta tonglaga tang taraga tarukta Manipur da thorakhi. May tang tara taruki pung tara mathoy makai taba matamda mau get thungki nungtil pung mari da Mantri Pukri da laiba IIT da hangba quarantine center da lairakhibani haire. Atopa paw amana Hyderabad tagi Manipur macha 413 tongba train ngasi Jiribam da thunglare. Loinana council gi Wathouriba subject taret ki parikya Pangthoknaba Matam Lepkhre. Council of Higher Secondary Education Manipur na loba class 12 ki Wathouriba subject taret ki parikya July 3 tagi na taret phawba numit nini changna pangthokadori haina council secretary na thokpa cherol amana haide. July 3 amasung taret ta pangthokadoriba parikya asi ayuk pung tara dagi na nungtil pung ama phawba pangthokane. Parikya pangthokadoriba subject adudi July 3 ta engineering drawing sociology amadi thang tani. July 3 tana elective Bengali, elective English, elective Hindi amadi elective Manipuri ni. Parikya asi pangthoknabagi damakta Manipur gi tongan ba district singda parikya center sing sem saba loikhre. Parikya thagadaba mairoi singna manung mapal phawna uba likli da hapa hand sanitizer loina rakadabani, mask sizinnagadabani, social distancing ngakna parikya pangthokani hairi.